ꯍꯥꯏ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯑꯩ ꯀꯣꯂꯣꯝ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯗꯤ ꯆꯤꯛꯀꯟ ꯊꯣꯡꯕꯅꯦ ꯃꯌꯥꯝ, ꯁꯂꯥꯡꯒ ꯌꯥꯎꯔꯦ. ꯑꯗꯨꯒ ꯁꯤꯅ ꯀꯂꯦꯖꯥ ꯃꯀꯟ ꯃꯦꯠꯄꯅꯦ. ꯀꯣꯠꯅꯕ ꯀꯣꯕꯤ ꯑꯃ ꯌꯥꯎꯖꯔꯦ. ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯦ ꯍꯧꯖꯤꯟꯅꯕ ꯇꯧꯔꯛꯑꯒꯦ. ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯤꯗꯤ ꯃꯌꯥꯝꯗ ꯏꯟꯖꯔꯛꯀꯦ ꯃꯌꯥꯝ. ꯇꯦꯡꯀꯣꯠꯁꯦ ꯅꯥꯀꯟ ꯊꯝꯒꯦ ꯃꯌꯥꯝ. ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯑꯍꯥꯟꯕꯁꯤꯗꯤ ꯏꯟꯖꯔꯛꯀꯦꯀꯣ. ꯐꯖꯕ ꯄꯤꯁ ꯑꯃꯒ ꯍꯥꯞꯄꯛꯀꯦ. ꯁꯦ ꯃꯌꯥꯝ ꯍꯧꯔꯒꯦ. ꯏꯟꯖꯥꯡ ꯃꯊꯦꯜꯁꯤꯗꯤ ꯃꯌꯥꯝ ꯍꯥꯏꯀꯥꯟꯗꯦ. ꯃꯌꯥꯝ ꯃꯈꯣꯡꯅꯦ. ꯐꯖꯅ ꯍꯥꯎꯋꯦ ꯃꯌꯥꯝ. ꯃꯣꯔꯣꯛꯁꯤꯗꯤ ꯃꯌꯥꯝ ꯀꯣꯕꯤꯁꯦ ꯀꯣꯠꯆꯔꯛꯀꯦ. ꯍꯥꯏꯀꯥꯟꯗꯦ ꯃꯌꯥꯝ. Tuh.
ꯃꯌꯥꯝ ꯃꯆꯥ ꯃꯆꯥꯅꯦ ꯃꯌꯥꯝ ꯃꯌꯥꯝ ꯀꯣꯕꯤ ꯀꯣꯠꯆꯔꯛꯀꯦ mẹ mà cần letre mẹ máu về đấy mồi có sa tắc cầu alu nữa nè máu về đấy
ꯃꯌꯥꯝ ꯃꯣꯔꯣꯛꯁꯤꯗꯤ ꯃꯩ ꯇꯥꯔꯦ ꯃꯌꯥꯝ ꯋꯥ ꯉꯥꯡ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯣꯔꯣꯛꯁꯤꯗꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯃꯊꯪ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ